Ma'am, good morning. Aduga happy Holi, happy Yausang ko. Aigi keno se video matam yam kuina budi lepure mayam waro bibiade. Aidi video se yam toina thakapang amdana yam toina mathang keno to budi ai ngamjadre ko. Project aigi foungi matang da update to biro na. Ai wanda comment to biro ko mayam yawe edo ai se handak akhoi keno hoi thogla am angang kai thogla am bado moi thogla am maga moi tholakpa tangkhai yoksalakpa adwaidagi tha tangkhai mu yorokpa adwaidagi ai video je thagappa ngamgidreba somda kai siam khotpa tawbune adagi matang da ai kaino su laikidaba mi su laikidaba ko aduna ithanda ta khidana yam phak ta khiba timing ta khreba aduna video su thagappa ngamudre aduna huje mu video je siam haujarage myam ado ngasi yausangna kaino tawbu numit sida afaba numit se lawraga sidagi siam haujarage na ai ngasi dagi video je siam haujarakpane ado ai myam da sum share tawjarake akoi farm se tawriba farm se Uji kari taure kamai tauri hai mayam da sum matek mayam da ai share tawjarake yengon hana sidala ramba yengon do adu yengon do sidokre sidala ramba yengon do sidokre adu gi yengon do somna kanda shift tawkre sigi yengon je sembelore sida shift tawkre si yengon semdringai mamang da ina kapkhiu do hujik sembelore matung kaptri yen su chawr me khnam marum di koktri marum kokla ni khada de yen myam sidare yen je marak ta phanam am sigrabani hingobu gai dune sina aina tureni sing pitho ubudagi turen je moi lawgi har hapchalak ba jani adai ai khangau da yen phanam sigre hingobu lem hobu gai du silai somna kandana akoi gi workset am sare sina khoi workset ne si duga hojik tawri se akhoi sigi keno se sab hore block se hollow block ko si hojik akhoi gi se trial da lairim ne trial process akhoi ju machine je ano bo keno tawni na khangdaba keno tawba mayam yawe aduna hojik se yadi yare hojik sab horani akhoi gi je ko nahan gai trial tawbune adai kari awara pa mayam semdandana ko chandana thamham khotpham si hei mayam sara kan dis mai chik na tham jia damina adugi thamham khotpham sembagi hujik semi maton adom maton do som maton kana hap ogira Sumai kon to se sumai Kendi oi lae asi yausang gi ne na moise yausang hobgi kainom samin na se na lai somda sina kendi ga bobine kendi ne moyum lai Makanya tinggal nyam lagi. Mama Masuk boleh. Yes sir. happy Holi Happy boleh ya. happy yausang Lalo masuk Ricardo Boboy lah ese Banyak ni. Siap. Ising gapik tan singa thamam sur.
ꯁꯥꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯀꯨꯜꯂꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯡꯁꯦ ꯊꯝꯅꯅꯕ ꯁꯦꯝꯕ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯄꯔꯦꯡ ꯁꯦꯝꯒꯦ ꯇꯧꯅꯤ 니가도 뭐 다 살이라 봐. 이 ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯅꯤꯕ ꯂꯥꯛꯏꯅꯦꯁꯦ ꯁꯦꯝꯒꯤ ꯃꯌꯨꯝꯗ ꯌꯥꯎꯁꯪꯒꯤ ꯍꯣꯂꯤ ꯁꯥꯟꯅꯕ ꯀꯩꯅꯣꯁꯨ ꯌꯥꯎꯋꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯦꯁꯦ ꯑꯗꯨꯝ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯂꯩꯁꯥꯕꯤꯗꯒꯤ ꯃꯧꯗꯒꯤ ꯍꯅꯨꯕꯤꯗꯒꯤ ꯂꯣꯏ ꯌꯥꯎꯔꯦ ꯉꯁꯤ ꯌꯥꯎꯁꯪꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯑꯉꯥꯡꯈꯩꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯃꯅꯤꯡꯗ ꯂꯩꯕꯅꯦꯕ 시러 이내로이다 아서 아두지 하잉 일라니에 리가로 ngahang pai salodo nang kang lai mino ma pai tung dom inagi ne yen silere thong tharake hojik thong mo hobo yarni 알루디 야니 선 야니 ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯣꯝꯗꯅ ꯊꯣꯡꯅꯕ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯦ ꯑꯕꯦꯝ ꯍꯧꯖꯤꯛ ꯀꯟꯅ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯅꯪ ꯌꯥꯝ ꯆꯥꯒꯗ꯭ꯔꯥ ꯀꯌꯥꯝ ꯆꯥꯅꯤ ꯌꯥꯝ ꯆꯥꯒꯗ꯭ꯔꯥ ꯖꯁꯤꯇꯥ ꯁꯣꯝꯗ ꯀꯟꯅ ꯁꯥꯟꯅꯔꯤ ꯏꯁꯤꯡ ꯒꯦꯟꯗꯤꯌꯥ ꯒꯦꯟꯗꯤꯌꯥ ꯁꯤꯡꯁꯦ ꯚꯥꯏ ꯅꯪ ꯌꯥꯎꯗꯕ ꯌꯥꯔꯣꯏꯅꯦ ꯑꯩꯅ ꯇꯧꯕꯗ ꯆꯥꯛꯎ ꯌꯥꯗ꯭ꯔꯦ ꯅꯪꯅꯗꯅꯤ ꯇꯧꯔꯤꯗꯣ ꯍꯩꯇ꯭ꯔꯁꯨ sau tôi tôi xin cái cào nữa mua ra cái cào nữa thắt dây rồi nó lấp rồi này xong rồi sắc lam một bỏ sắc lam một bỏ làm xong rồi ra rồi chỉ đi quỳ rồi hạt tim này chúng ta 통시야. 하우케 비드 통시야. 뭐 사는지를 사는지야. 사는지야. 얌 사는지 또 돼라. 어디 마사마사도 그래서 작고. 그래. 하게 손다니. 손에 맞다이야. ꯌꯦꯟꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯁꯤꯡꯗ ꯊꯣꯡꯕꯅꯤꯅ ꯍꯥꯎꯅꯤ ꯃꯆꯨꯒꯗꯤ ꯐꯖꯔꯦ ꯃꯆꯨ ꯊꯥꯛꯇ꯭ꯔꯤꯀꯣꯁꯦ ꯃꯆꯨ ꯊꯥꯛꯈꯤꯗꯣꯏꯅꯤ ꯑꯕꯦꯝ ꯃꯣꯏ ꯆꯥꯛ ꯂꯥꯝꯅꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯕ ꯑꯕꯦꯝꯃ ꯌꯥꯝ ꯂꯥꯝꯃꯕ ꯌꯥꯝ ꯆꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯥꯈꯤꯕ ꯀꯩꯅꯣꯗꯣ ꯁꯤ ꯂꯩꯔꯦ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯁꯥꯔꯤꯁꯦ ꯉꯁꯥꯏ ꯁꯥꯕꯗꯣ ꯂꯣꯏꯔꯦ ꯔꯥꯀꯦꯁꯅ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯦ ꯁꯤ ꯂꯩꯔꯦ ꯇꯣ ꯁꯤꯒꯤꯁꯦ ꯁꯤꯗ ꯆꯦꯛ ꯊꯝꯕꯁꯦ ꯆꯦꯛꯁꯦ ꯁꯥꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯥꯎ ꯑꯥꯎ ꯆꯦꯛꯁꯦ ꯁꯥꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯊꯝꯕꯁꯦ ꯅꯥꯀꯟꯁꯦ ꯊꯝꯗ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯗꯥꯏꯔꯦꯛ ꯊꯝꯕꯁꯤꯗꯤ ꯄ꯭ꯂꯥꯏꯁꯦ ꯌꯥꯝ ꯊꯥꯕ ꯄ꯭ꯂꯥꯏ ꯅꯠꯇꯕꯅꯤ나 ꯆꯤꯡꯈꯥꯏꯌꯦꯕ ꯆꯦꯛꯁꯦ ꯑꯗꯨꯅ ꯑꯁꯤꯗ ꯄ꯭ꯂꯥꯏ ꯑꯃ ꯊꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣ ꯑꯕꯦꯝꯃꯅ ꯇꯥꯛꯂꯛꯏꯁꯦ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯏꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯛ ꯇꯥꯔꯒꯗꯤ ꯅꯥꯀꯟꯗꯒꯤ ꯊꯝ ꯇꯥꯔꯒꯗꯤ ꯀꯥꯏꯗꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯦꯝꯕꯅꯤ ꯁꯤ ꯀꯥꯏꯗꯅꯕꯀꯣ
ꯊꯝꯕꯗ ꯁꯥꯕ ꯂꯣꯏꯔꯒ ꯅꯠꯇ꯭ꯔꯗꯤ ꯊꯝꯕꯗ ꯀꯥꯏ ꯑꯗꯨꯅ ꯊꯝꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯁꯦꯝꯕꯅꯤ ꯁꯤꯃ ꯁꯦꯝꯃꯦ ꯑꯗꯒꯤ ꯑꯁꯣꯝꯗ ꯑꯅꯤ ꯑꯃ ꯁꯦꯝꯃꯦ ꯁꯤꯗ ꯑꯅꯤ ꯑꯃ ꯂꯩꯔꯦ ꯁꯤꯅꯤꯀꯣ ꯑꯁꯤꯅ ꯕꯥꯂꯨ ꯁꯤꯡꯒꯜꯅꯤ ꯂꯝꯕꯤꯁꯦ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯊꯧꯕ ꯌꯥꯗꯦꯕ ꯂꯩꯈꯣꯝ ꯊꯣꯛꯇꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯃꯁꯤ ꯕꯥꯂꯨ ꯁꯤꯡꯒꯜꯁꯦ ꯍꯩꯖꯤꯜꯍꯧꯒꯦ ꯇꯧꯅꯤ ꯍꯩꯗꯣꯛꯑ ꯊꯝꯃꯝꯅꯦ ꯖꯦ ꯁꯤ ꯕꯤ ꯑꯃ ꯇꯧꯔꯒ ꯀꯣꯊꯣꯛꯍꯜꯂꯒꯦ ꯑꯁꯤꯗꯤ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯐꯝ ꯄꯔꯦꯡꯁꯦ ꯁꯤ ꯊꯥꯔꯒꯦ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯆꯥꯕ ꯍꯧꯅꯔꯦ ꯃꯌꯥꯝꯁꯦ ꯑꯩꯒ ꯀꯦꯟꯗꯤꯒ ꯑꯃ ꯄꯨꯜꯂꯦ ꯕꯣꯕꯤꯒ ꯔꯤꯀꯥꯔꯗꯣꯒ ꯑꯃ ꯄꯨꯜꯂꯦ ꯔꯥꯀꯦꯁꯀ ꯃꯆꯥꯅꯨꯄꯤꯒ ꯑꯃ ꯄꯨꯜꯂꯦ ꯁꯣꯝꯗ ꯃꯣꯏ ꯑꯍꯨꯝ ꯑꯃ ꯆꯥꯔꯤ ꯏꯟꯖꯥꯡꯁꯦ ꯈꯔꯒ ꯂꯩꯔꯤ ꯁꯤ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯈꯣꯏ ꯆꯥꯕ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯑꯒꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯅ ꯍꯧꯖꯤꯛ ꯁꯚꯥ ꯀꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯃꯥ ꯄꯨꯛ ꯊꯜꯂꯕ꯭ꯔꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯔꯕꯣꯅ ꯁꯂꯩꯃꯥ ꯍꯥꯎꯔꯕꯣ ꯄꯨꯛ ꯐꯖꯅ ꯊꯟꯈ꯭ꯔꯕꯅ ꯍꯥ ꯐꯖꯅ ꯆꯥꯊꯩꯌꯦ ꯅꯪ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯍꯧꯗ꯭ꯔꯦ ꯅꯪ ꯆꯥꯕꯗꯣ ꯀꯥꯞꯀꯦ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯝꯃꯦ ꯃꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯉꯁꯥꯏꯈꯩ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯜꯂꯨꯗꯅ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯁꯝꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯣꯏ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯌꯥꯎꯁꯪꯒꯤ ꯃꯌꯥꯝ ꯑꯁꯣꯝꯗ ꯑꯉꯥꯡꯈꯩ ꯊꯥꯕꯜ ꯆꯣꯡꯉꯤ ꯐꯣꯟꯗ ꯀꯩꯅꯣ ꯏꯁꯩ ꯊꯥꯔꯒ ꯑꯁꯣꯝꯗ ꯁ꯭ꯄꯣꯔꯠꯁꯨ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯕ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯀꯩꯅꯣ ꯁꯝꯊꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯐꯥꯔꯝꯒꯤ ꯑꯞꯗꯦꯠ ꯃꯌꯥꯝꯗꯣ ꯑꯩ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗꯀꯣ ꯑꯩꯅ ꯇꯧꯔꯤꯕ ꯑꯩꯅ ꯇꯧꯖꯔꯤꯕ ꯀꯔꯤ ꯀꯩꯅꯣ ꯇꯧꯕ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯗꯤꯐꯤꯀꯜꯇꯤꯁ ꯃꯌꯥꯝ ꯐꯦꯁ ꯇꯧꯋꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯏꯄꯥꯏꯆꯥꯗꯅꯤ ꯃꯇꯥꯡꯁꯤꯗ ꯏꯄꯥꯏꯆꯥ ꯃꯌꯥꯝꯗ ꯕꯥꯏ ꯕꯥꯏ ꯕꯤꯗꯥꯏ ꯇꯧꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯍꯧꯖꯤꯛ ꯄꯨꯂꯞ ꯂꯩꯃꯤꯟꯅꯗꯦ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯃꯣꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯨꯅꯤ ꯑꯗꯨꯗꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯝꯊꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯕꯥꯏ